इरांग था अहुम हेन उरुद्रबा ममा मपा अमुक हन उब फंगबदा हराउबा नुंगाइबना थुमतखिदुना वानथखिबदगे चाही 13 खक्तंग ngairiba nupa macha ama lekhidre thamoi sokningai oiraba thodok amada manipur da kuki na maite gi mathakta hana sunabagi irang hek haurakhiba numitage tongana leirakhiba mama mapa tha ahum henbagi matungda amuk hana uba phangjabada hara우बा नुंगाइबना थुमतखिबदगी वानथखिदुना सुपनागी चाही 13 खक्तंग ngairiba nupa macha amangarang lekhidraba nupa macha adugi maming atom nganba kawe kangpokpi district ki manung chanba ikau bazar dage atom tesmani gi macha nupani haire irang horakpa matam aduda nganba maha ki machal nupi thaja चाही 12 ge loinana Imphal East District ki Chingarel Tezpur da leiba Success Boarding School da leibani mahaki mapa tesmani amasung mama asa amadi mapubok amasung mabok kaloinana me ahum da makhoi gi yum thadok tuna chenkhibani yum adu sukhulai paiba kuki mob singna khun adugi yum sing mai thabada yawkhre madudagi nupa macha asigi imung manung khundrak pamda Naurem Bihari College ta hangba relief camp da changjafam loduna leirakpani handak Sajiwa Jail Complex ta Chief Minister N Birena Sangha khiba matam kharagi oina saba prefabricated yum singi manungda mafam ama phangbadagi ngarang ase changnaba thorang tawbani haire aduna ngarang ayuk pung 9 tarakpa adwaida tesmani ga asaga Chingarel Tezpur gi boarding school da macha nupi unaba chatle mama mapana makhoibu lawba lakle tabada nupa macha nganbadu harauna chelakhi haire matam kuirabagi tungda mama mapabu uzabada harau nungaibana thumatlaba nganbana mama mapada ngairamkho makoigi oza singda bye bye toramkhige haina chatkhibani adubu ikhang khanghaudana nupa macha adu oza singi mamang maktada lekthakibani haire khudakta angang adu ras medicity da pukhalakhi adubu mahak kanmangamdana leikhidabani haire